Sangai Festival tauba yaningdabagi mayokta ngasi numidang wairamda Ccpur gi IDP singna tholaktuna aikhoi su yumda changjage tholakpadagi irang thokhre sirabasu sirani haiduna relief camp ta leiriba IDP singna phogakchau ikhai torbungda IDP sing mayumda changjarage tholakpadagi phogakchau ikhai da police na thatlaga thamlakpadagi irang sauna Thokhre hairi security force ke maikaidagi tear gas kapuna tankhai khresu hairi Governor na pumhang hanglaba stall yingbinaba laktraba Sangai Festival Hotnarakpada MLA Biswajit TS Basanta Festival da sarugyari tangai fadabagi hangba manga tara natana pumhang hanglaba stall sing miyoi ama fawba yengba laktraba marakta Sangai Festival ngasi nungtin Manipur gi Governor Ajay Kumar Balana Hotnarakpada thoramada Thongju Assembly Constituency gi MLA TS Biswajit amasung Nambon Assembly Constituency gi TS Basanta natana atai MLA amata Festival Hotnarakpagi thoramda sarugyakidre Bega Chandra Open Year Treta da pangtokpa Hotnarakpagi thoramada Manipur lega ki official sing invitation pangula lakpa miyoi kara police personnel sing amasung paumi sing atana mafamduda micham miyam sing di sarugyaba ukide stall chamri gi mathakta hangliba sing ahanba numit oibagi tauribra haibadudi khangdre ayambana ihang hanglaga leiba uke phamliba kharaduda changsillaga yenglubada lengak ki makhada leiba department sing gi stall amasung lengak tagi lol lauraga chalai ba kangbu kharagi stall oiramke IDP sing gi Kakna thamba stall sing amadi atailanai miyoi kya famgani haina kansilamlaba stall sing pumham hanglaga laike festival asigi venue mafam oiriba hapta kangjebungi gate changpham amasung konung mamang police festival ga chap manakre civil dress set pa miyoi ama fawba mafamda lakpa ukidre police personnel sing khwaidagi thabak komba numit oikre adumoina mak haunabi matung inna governor thoram adu hawdoki amasung hawdokpa numit ke thoram sing adu di adumakai na pangthoke Bega Chandra Open Year Traitor Saruk Ahungi Manungda Ani di Pungham Hangke Thorom Asigi Invitation Card Sing Editor Sing da Fangan Kide Maduna Maram Oiraga Thorom Asi Yawadaba Editor Sing Venue da Amata Lakide Adum Oinamak DIPR na Invitation gi copy Adudi Makoi gi WhatsApp group ta Oina Thadorake Mahausaga Sukman Manadaba Mamang thakta amukta fawwa thengnakidaba masat adu handakki chahi asida thengnare Mahiroi singgi exam matam lab laba Wangkai High School Manipur lengakna Sangai Festival gi gari parking oithokkibadagi numit tarani festival gi chuti thadokpaga chap manakre mahai tampam sang asida mahai tamliba sing Mahiroi sing kangaunare Imphal East ki Khurai lamlongda Erang Thokhre nakalani gi marakta asok apan kaya yaukre Lisingani Kulumdoi gi May 3 dagi lamdam asida thokliba Erang asina maram oidna lanjena tuna Imphal East District ki Sajiwa Sawombung amadi tongan mafam kaya da hangba relief camp kaya changjafam launa lairiba IDP kaya na ngasi nungtin Khurai gi lamlong kaithena khongjang changsin kre ngasidagi hawdna numit tarani chupna chathagadoriba Sangai Festival asi pangtokpa yaningdaba phungdoktuna hanadagi hawna IDP singna festival asi pangthoktana ba tongan ba demand kya taguna lakraba lengak asina tadabadagi ngasi nungtil masing yamlaba IDP sing aduna Khurai gi lamlong kaithel da khongjang changsilakpadagi mafam aduda hanadagi ngak senu lairiba security force sing athingba pike IDP yauna miyamna changsilakliba khongjang adu athingba pirubadagi miyam amadi security force ani gi marakta chauna bungna ba thokpadagi miyam gi marakta asok apan yawbaga loinana security personnel ama asok apan nangke miyam adu Naba Honabada security force sing maikaidagi tear gas power kapki miyam changsilakliba khongjang adu kansilakpadagi pamdaba thakdok makhatana thoktanabagi mafam aduda ahenba security force sing deploy tawbaga loinana akanba section tharang lakhatkre khongjang asi ahanba haurakpada IDP sing na lusingduna hauram labasu makhatarakpada lamdam adongi miyamna yauksilaktuna Erang hena Thokhre khongjang adu da miyam gi maikaidagi security force sing gi maikaida nungna singba
थोंबा यावरकपदगी सेक्यूरिटी फोर्ससिंगना मियाम अदु तनखाइनबा टियर गैस मसिंग खंगना कापखि खोंजंग असि मखा ताना खुराइगी अकोइबदगी पाक सन्ना संदोखिदनबगीदमक्ता अकनम मोंगदा ngaksenbagi thabak chathaki khongjang changsin khiba singi maikaidagi phongdorakpada IDP singna phungphana mayumda hanjin hanba ngamdriba talak asida lengak asina sanga festival pangthoknaba honarakpa yaningdei lamdam asida mahausagum ingtapa laba matamda pangthokningba festival pangthoku lanjenari ba miyamdagi sanga festival na hena lumna lobagi thawong yaningdei aikoi isa gi yumda hanjil halu irang asi Warosin puraktringay sanga festival pangthoknaba siliba asi yabangam loi haiba wafamna singba phongdokhi Ccpur ama accident thokpada Kuki manga Sokle government ki maikaidagi relief camp ta lairiba sing mayumda pusinaba tharang tawriba asigi manung chana Phibam da security gi maikaidagi Erang na lanjena duna tongan ba relief camp ta lairiba kanglup animaki miyoi sing makhoigi hanagi khul sing da punsinduna khunda laita hanaba honaba thaurangi manungchana ngasi CRPF ke Ccpur anida puduna lakhiba Kuki sing Phibam gi babu parada accident thokpadagi Kuki manga Sokle Ccpur gari ani adugi manungda ama Phibam gi babu paragi treasury da lairiba mafam aduda khamlingaida maning halakpadagi accident thokuna gari aduda purakhiba Kuki kunmanga gi manungda manga sokula laikatnakibani Amadi Phibam lusillakpadagi Silchar Medical Hospital da refer Thokhre Police na misang khomnabagi thabak toknanaba maike kyadagi appeal tawnarakli Rajya Sabha gi MP Ningthau Laisemba Sanajawgi office na Manipur gi governor da IPS officer ama buakan ba thabak lokhananaba cherol ama thaduna awakat khraba tungda police na misang khombagi thabak chathariba lepnaba appeal tawrakli Khongjang changsiliba singa police ka mukna ringai ki chairakta ka henba wahiwata phongdoknaba haibasi mahausani maduda scheduled tribe amuk pusillaga tathi tawaina tawbire police ki mathauda khut thingzile haiba maral kayamrum siraga criminal case ama lokhalle haina police na phongdorakliba asimak state asida lairiba miyam khaibung tahanaba thorangni asigumba tanpham asida tribal gi loop kayana amuk police ki michang changsinduna Facebook ta mong sumdaba wapam phongdokpa amasung wakatnabagi thaudok mayam amasu thoklare masi atamna police officer kharana sinba lalong oigani masi taroidabani hainarakli Manipur Police ki IGP ama assault tokhiba thodokki matangda inquiry hokre sangai festival pangthokpa yaning de haina ngarang hapta kangjebungda leiba sangai festival gi main venue da Changsin khiba protest adu bu thingna bahona khiba Manipur Police ki IG Zone 1 Thamting asangbu nupi protester amana jat kanglop naiba moongda ngang saktuna assault tokhiba thodok amaga mari lenana Manipur Police na case ama lokotuna investigation chathaba hokre hairi paw asina makhata na haribena sangai festival manungda Makhal amatagi yekai tingai ba thoktana bahagna festival gi main venue oriba hapta kangjibung yang namasigi akoi jaga sing Imphal East District Magistrate na athing ba hukum thamduna security na ngak sen bagi thabak sing chatharingai numit chungba matung pung amaga minute 15 rom taba matamda kokomi gi volunteer yankai humpu rom gobindagi crossing dagi hapta kangjebung tamna lakhe protester sing adu Manipur Police ke nupi team sing yawba force amana thingnaba amasung madubu tankhaina bahonaki adubu protester singi makaidagi ising bottle amasung plaka na chingba police tamna langsilakpadagi Erang adu chawthorakhe loyana ground operation adubu yengsiliba Manipur Police ke IG Zone 1 Thamting ngaksangba da protest aduda saruk yakiba nupi amana jat kanglup naiba moongda fajadaba wahai wata kaya ngang sakhi police na takthokhiba protester sing adu sangai gi main venue tamna changsilakhiba kangbu sing adu konungi area da changsin khibaga loinana MP gi house guard amana makhoibu konung manungda changba yahankhi IGP adugi maikaidagi MP gi house guard aduna chatakhiba action sing adu hangnaba konungi gate tamna changsinbada athingba pidana changhankhide thodok asiga mari leinana public servant adubu assault tokhiba duty da athingba piba security gi barricade thugaiba jar kanglok kyoiba moongda ngang sakpa athingba lairiba jaga da aina yada moongda changsinna bahona ba yauna BNS ki tongan ba provision gi makhada case ama lokhalei loirena thodok asiki matangda investigator singna chenari banupi adu masak khangdoknaba video recording sing examine tawba yauna witness sing dagi jawal loba haure hairi
Chin state Myanmar gi military junta na air strike chathakre. Chin revolutionary soldier Chamatara Manga Matakta Hotkhre structure kya thugaikre. Mathang tha December 19 da Myanmar da general election pangthokadoriba asigi mangoinena military junta na rebels singna khudum chanduna leiriba mafam singda Russia amasung China na saba warplane kya duna leptana air strike chathaduna amuk hanna loksinaba ki thabak kana chathari military junta na chathariba military offensive asigi manung channa haukiba November 13 da Kuki Puruki mioi singna namna leiriba India ga tainariba Myanmar gi Chin state ta akanba air strike chathaduna Chin Revolutionary Army Chamgatara manga gi mathakta Hotkhre haina Institute of Chin Affairs na release tawrakpa data amana hairi report asina makhata na hairibana military junta na Chin state ki manung chaliba Mindat amasung Phalam township ta akanba moong da hanjin na air strike chathake thaudok adu da rebels singe makai da chauna misimina amasung asok open kyanan ki air strike adu da Chin revolutionary soldier tara chamgatara manga yauna mioi chamgatara humdoi gi mathakta sikhi mioi chanipan kunthra manga gi mathakta asok open nanki government building marfutara religious structure marfu amadi lainaba yumasing lising ama gi mathakta amang ata thokhi sagang mawe amasung rakhaina singba Chin singna khunda laitaduna leiriba jaga singdasu bom changwa gi mathakta thadaki thodok sing aduda civilian chama gi mathakta sikhe chani ga nimpu humdoi gi mathakta asokapan nangke yum lising amaga humputara mari religious building tara manga amasung government facility tara manga gi mathakta amanga ta thoki Institute of Chin Affairs ki spokesperson na phungdokkibada military junta gi air strike aduna luhongbagi mafam school yauna sha singda bom thadaduna attack thake haukiba October thada military junta na Chin state ta tara humdoirak hana air strike thake attack sing aduda civilian taret amasung Chin lalhoba ahum sikhe kunmanga hena sokapan nangki Mida township ta air strike Chahunga kuntra aduga Phalam area da air strike samagi mathakta chathake Englishing aniga kunmathoi gi February da military junta na ku tawkhraba matung haujik phawbada civil singamaga chamaga kuntarek ki mathakta haina report tawri